이거 많이 미스커터가 진짜 안 나와요. mình thì nó qua cảm ta ngang mà ngang kìa. gì bộ Ngasiꯗꯤ ꯃꯊꯦꯜ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯦ. ꯉasiꯗꯤ ꯑꯩ ꯏꯇꯣꯝꯇꯁꯨ ꯆꯥꯗ꯭ꯔꯦ, ꯑꯃꯁꯨ ꯌꯥꯎꯔꯦ. ꯑꯗꯣ ꯃꯊꯦꯜꯗꯤ ꯉꯥꯅꯨ ꯊꯣꯡꯕ, ꯉꯥ ꯊꯣꯡꯕ ꯃꯇꯤꯠ ꯑꯃ ꯂꯩꯔꯦ, ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ, ꯑꯗꯩ ꯉꯥꯅꯨ ꯊꯣꯡꯕ ꯃꯍꯤ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯍꯧꯔꯁꯤꯁꯦ. ꯍꯧꯔꯁꯤ. ꯊꯕꯤꯒꯁꯨ ꯑꯃꯨꯛ ꯈꯥꯏꯗ꯭ꯔꯦ. ꯈꯨꯠꯁꯤ ꯅꯞꯄꯦ. ꯋꯥꯏ ꯆꯥꯛꯁꯨ ꯂꯣꯏ ꯉꯝꯒꯗꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯃꯤꯠꯅ ꯀꯅꯥꯝꯇ ꯇꯞꯇꯥ ꯍꯥꯞꯆꯜꯂꯒ ꯆꯥꯕ ꯌꯥꯔꯦ. ꯑꯩ ꯆꯥꯛ ꯆꯥ ꯉꯝꯅꯤꯅ ꯅꯠꯇ꯭ꯔꯥ? ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ. ꯅꯪ ꯏꯔꯣꯝꯕ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯔꯣ? ꯆꯥꯛ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯆꯥꯗꯣꯏꯅꯦ. ꯃꯤ ꯌꯣꯡꯆꯥꯛ ꯊꯣꯛꯏꯀꯥꯟꯗ ꯈꯔ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ. ꯑꯗꯨꯅꯤ. ꯍꯥꯎꯋꯦ ꯏꯔꯣꯝꯕꯗꯣ. ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯑꯃꯗꯤ ꯍꯧꯈ꯭ꯔꯦ. ꯃꯍꯥꯎꯗꯤ ꯉꯥꯛꯇꯪ ꯂꯩ ꯍꯥꯏꯔꯛꯑꯒꯦ. ꯍꯥꯎꯋꯦ ꯀꯩꯅꯣ. ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯌꯦꯡꯉꯣ. ꯐꯝꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ. ꯉꯥ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯍꯥꯎ ꯂꯩꯔꯝꯃꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯣꯡꯕꯤꯕꯅꯦ. ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯐꯥꯁ ꯇꯥꯈ꯭ꯔꯦꯗ. ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣই ꯁꯨꯡꯊꯣꯡ ꯊꯣꯡꯉꯔꯣꯏ. ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯎ ꯍꯥꯎꯋꯦ. ꯉꯥꯅꯨ ꯊꯣꯡꯕꯒꯤ ꯃꯃꯥꯡꯗ ꯉꯥ ꯊꯣꯡꯕꯅ ꯀꯩꯗꯧꯅꯤ? ꯑꯁꯤꯒꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯀꯩꯅꯣ ꯀꯥꯡꯍꯧꯒꯁꯨ ꯑꯃꯨꯛ ꯆꯥꯗꯦ. ꯍꯥꯏꯕ ꯀꯥꯎꯍꯧꯔꯦ, ꯀꯥꯡꯉꯧ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ.ꯊꯕꯤ ꯆꯥꯎꯅ. ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯅꯨꯅꯦ. ꯀꯩꯅꯣꯅꯦ? ꯊꯥꯎ ꯉꯥꯛ ꯑꯣꯏꯔꯕ. ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯆꯥꯎꯕꯗꯤ ꯇꯧꯕ ꯍꯥꯏꯕ. ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯎꯔꯦ. ꯑꯩꯒꯤ ꯈꯨꯠꯁꯥ ꯍꯧꯔꯛꯑꯒꯦ ꯍꯧꯖꯤꯛ. ꯆꯥꯛꯈꯨꯝ ꯆꯥꯎꯕ ꯅꯪꯅ ꯆꯥꯕꯗꯨꯅ ꯍꯥꯎꯋꯦ. ꯃꯍꯥꯎ ꯑꯃ ꯍꯦꯜꯂꯦ. ꯌꯣꯡꯆꯥꯛ ꯃꯔꯨ
ใครจ้างมันจะต้านโทษหรอการคือในมือคืออย่างนี้มากเลยได้แล้วโมเรียแต่ไปลองแล้วว่าพวกสนามต้านนะแบบไม่เป็นไรมาจากคนหรอกไม่มึงก็เลยหรอกก็เห็นแต่นี่งูจับพวกมันจะจ้างอยู่แบบนั้นไม่ทงดอกดูอะมาห้องสักหน่อยอีกคนหนึ่งก็สมัยมิสก็โตแล้วสาวเป็นหายเอามันเลยนะเว้ยว่าแล้วมันจะง้างมันง้างเลย มันจะก้มจอบนั่งมาจังเลยมุกบังไอ้เนี่ยตกตัววันนี้ มัน ใช่มันนั่งง้างโดนน้ำจ้าจ้ะถ้าพี่นั่งจ้าเลยต่อน้ำจ้านี่ดีบ่น้ำกันกินได้โตหรือวะ กูดังสิเด้อเห็นน้ำมาหมดที่บ่ ว่าจะว่าไงตั้งไงบิวจากข้ามยามเลยดูฉันนี้ด้วยคุณบ้านนี่ จ้าโอ้ยจ้าเลยนี่จ้างจ้าเด็ด นี่เด้อ นิ่งๆมันจะน้ำตาแม่วิดีโอดี behind the scene อูระดี น้องวิ่งมา ทีนี้นะพ่อจะว่ามึงบังเอาว่า behind the scene นั่นเลยไอ้เงาเลย
Miniature. Không thì có hàm mấy cái này năm mẹ năm thì đó Yeah. xa của ông ta Cũng đi. Mấy heo à? chà bà Cô bảo qua đấy. Tao không mì trai là mà đỏ. hay là mấy cái Mấy cái gì lột ra này. Thì ra mình cứ qua đây. Rồi sao cái gì rồi sao? chà bà Mình tram thật á. ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯔꯕꯨꯗꯤ ꯆꯥꯈꯤꯅꯤ ꯑꯗꯣ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯋꯥꯔꯦꯅ ꯃꯥ ꯌꯥꯗ꯭ꯔꯦꯕ ꯏꯁꯇꯦꯟꯗꯨ ꯄꯨꯔꯛꯇꯗꯅ ꯑꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯈꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯔꯒꯦ